ꯃꯌꯥꯝꯕꯨ ꯇꯔꯥꯝ ꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯖꯅꯨ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯇꯝꯄꯥꯛꯀꯤ ꯈꯨꯜ ꯑꯃꯗ ꯇꯣꯝꯆꯥ ꯀꯧꯕ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯗ ꯊꯋꯥꯏ ꯂꯨꯞꯆꯕ ꯑꯍꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯆꯥꯒꯤ ꯊꯧꯕ ꯀꯧꯕ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯍꯥꯏ ꯃꯃꯥ, ꯑꯩꯗꯤ ꯅꯆꯥꯅꯨꯄꯥꯅ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯅꯤ ꯍꯥꯏꯔꯤꯕꯁꯤ ꯑꯩꯗꯤ ꯄꯥꯝꯈꯤꯗ꯭ꯔꯦꯗ꯫ ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯩꯁꯨ ꯅꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯆꯤꯡꯇꯝ ꯈꯥꯏꯗꯨꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯅ ꯁꯤꯈꯥꯡ ꯈꯥꯡꯅ ꯌꯥꯗꯦ꯫ ꯑꯣ ꯐꯔꯦ, ꯃꯥꯅꯕꯨ ꯌꯥꯗ꯭ꯔꯗꯤ ꯆꯠꯂꯁꯅꯨ, ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯝꯗꯕ ꯊꯕꯛꯇꯤ ꯇꯧꯅꯨ ꯍꯥꯏꯌꯨꯀꯣ꯫ ꯍꯣꯏ ꯍꯣꯏ ꯍꯥꯏꯖꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯈꯤ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯃꯆꯥꯅꯨꯄꯥꯅ ꯃꯐꯤ ꯌꯣꯝꯂꯤꯗꯣ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯈꯤꯅ ꯆꯪꯂꯛꯄꯗ ꯊꯧꯕꯗꯣ ꯀꯔꯤꯅꯣ ꯑꯃ ꯀꯟꯅ ꯊꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯅꯪꯅ ꯊꯤꯔꯤꯕꯣ? ꯏꯃꯥ, ꯑꯩꯒꯤ ꯇꯧꯗ꯭ꯔꯤꯗꯣ ꯑꯩꯅ ꯎꯄꯨꯗ ꯍꯥꯞꯂꯝꯒꯨꯝ ꯇꯧꯕꯅꯤ, ꯑꯗꯣ ꯂꯩꯔꯝꯗ꯭ꯔꯦ, ꯑꯗꯨ ꯊꯤꯕꯅꯤ ꯏꯃꯥ꯫ ꯏꯍꯦ, ꯑꯗꯨꯗꯤ ꯃꯈꯥꯒꯤ ꯑꯕꯨꯡꯆꯥꯅ ꯃꯥ ꯈꯣꯡꯂꯒꯦ ꯍꯥꯏꯗꯨꯅ ꯄꯨꯈꯤꯕꯅꯤꯅꯦ꯫ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ? ꯑꯩꯅ ꯑꯗꯨꯛ ꯊꯋꯥꯏ ꯇꯥꯅ ꯈꯣꯡꯂꯤꯕ ꯇꯧꯗ꯭ꯔꯤꯗꯨꯕꯨ ꯃꯤꯗ ꯄꯤꯊꯣꯛꯀꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯏꯃꯥꯕꯨ ꯉꯥꯎꯔꯕꯣ? ꯍꯥꯏ, ꯅꯪꯕꯨ ꯍꯧꯖꯤꯛꯄꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯇꯧꯗ꯭ꯔꯤ ꯈꯣꯡꯕꯗꯣ ꯏꯃꯥ ꯇꯥꯕꯗ ꯋꯥꯔꯦ, ꯑꯗꯨꯅ ꯄꯤꯊꯣꯛꯈ꯭ꯔꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯗ ꯀꯔꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯤ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯊꯧꯕꯗꯤ ꯃꯃꯥꯅ ꯃꯥꯒꯤ ꯇꯧꯗ꯭ꯔꯤꯗꯣ ꯑꯉꯥꯡꯗ ꯄꯤꯊꯣꯛꯈꯤꯕ ꯑꯗꯨꯗ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯅ ꯌꯥꯔꯦ, ꯀꯔꯤꯁꯨ ꯊꯣꯏꯅ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯆꯤꯡꯗ ꯆꯠꯄ ꯃꯇꯝꯗ ꯍꯦꯗꯣꯛ ꯍꯦꯔꯥꯎ ꯀꯥꯒꯅꯨ, ꯃꯇꯧ ꯃꯥꯟꯗꯅ ꯂꯥꯏꯔꯝ ꯇꯤꯔꯝ ꯌꯥꯝꯅ ꯂꯩꯕꯅꯤ, ꯑꯗꯨꯒ ꯅꯄꯥꯒ ꯑꯩꯒꯅ ꯄꯥꯝꯗꯕ ꯊꯕꯛ ꯈꯛ ꯇꯧꯒꯦ ꯈꯟꯒꯅꯨꯀꯣ꯫ ꯍꯣꯏꯕ ꯏꯃꯥ, ꯑꯩ ꯀꯩꯁꯨ ꯏꯃꯥ ꯍꯣꯏꯅ ꯄꯥꯝꯗꯕ ꯊꯕꯛ ꯇꯧꯔꯣꯏꯕ, ꯄꯉꯥꯡꯗ ꯉꯥꯡꯏ꯫ ꯍꯥꯏ, ꯁꯣꯏꯕ ꯇꯥꯔꯦ ꯍꯥꯏꯅ ꯉꯥꯡꯂꯤꯕꯅꯤꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯈꯤꯗꯣ ꯃꯆꯥꯒꯤ ꯀꯥꯗꯒꯤ ꯉꯥꯡꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯧꯕ ꯃꯃꯥꯅ ꯊꯣꯛꯈ꯭ꯔꯕꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒꯅ ꯈꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯈꯪꯗꯦ, ꯃꯤꯒꯤ ꯃꯤ ꯆꯞ ꯃꯥꯟꯅꯕꯁꯤꯗ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗꯒꯤ ꯊꯧꯕꯒꯤ ꯃꯇꯥꯎ ꯇꯣꯂꯦꯟꯅ ꯊꯧꯕꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯁꯈꯤꯗꯣ ꯃꯄꯥꯟꯗ ꯄ꯭ꯔꯕꯞ ꯊꯣꯛꯂꯝꯃꯤ꯫ ꯏꯃꯥ, ꯏꯇꯥꯎꯕꯨ꯫ ꯇꯣꯂꯦꯟ, ꯂꯥꯎ ꯀꯥꯈꯠꯂꯛꯎ, ꯅꯇꯥꯎꯗꯣ ꯃꯐꯤ ꯌꯣꯝꯍꯧꯕꯅꯤ꯫ ꯉꯔꯥꯡꯗꯒꯤ ꯈꯔ ꯉꯟꯅ ꯂꯣꯏꯁꯤꯜꯂꯨꯀꯣ ꯍꯥꯏꯈ꯭ꯔꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯂꯦꯟꯗꯣ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯒ ꯐꯝꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯧꯕꯁꯨ ꯏꯃꯨꯡꯗꯒꯤ ꯄꯣꯠꯌꯣꯝ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯏꯕꯣ, ꯉꯔꯥꯡꯗꯒꯤ ꯈꯔ ꯉꯟꯅ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯔꯒ ꯌꯥꯗꯇꯧꯔꯤꯅꯤꯅꯦ꯫ ꯏꯃꯥ, ꯁꯦ ꯃꯅꯝ ꯅꯝꯅ ꯊꯦꯡꯂꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕ ꯃꯃꯥꯗ ꯃꯈꯨꯠꯇꯨ ꯄꯤꯁꯤꯜꯂꯝꯃꯤ꯫ ꯁꯈꯤꯗꯣ ꯃꯆꯥꯅꯨꯄꯥꯒꯤ ꯃꯈꯨꯠꯇꯨ ꯃꯅꯝ ꯅꯝꯕꯤꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯆꯦꯛꯁꯤꯟꯅ ꯆꯠꯂꯨꯀꯣ꯫ ꯍꯣꯏ ꯏꯃꯥ, ꯏꯇꯥꯎ ꯆꯠꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕ ꯃꯥꯒꯤ ꯄꯣꯠꯌꯣꯝꯗꯣ ꯄꯥꯏꯈꯠꯂꯒ ꯇꯣꯂꯦꯟꯒ ꯇꯞꯅ ꯃꯥꯡꯒꯣꯜ ꯗꯥꯔꯤꯗꯒꯤ ꯈꯣꯡ ꯊꯥꯡꯗꯕ ꯍꯧꯏ꯫ ꯁꯈꯤ ꯃꯆꯥꯅꯨꯄꯥꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯣ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯧꯕ ꯃꯥꯒꯤ ꯃꯔꯨꯞ ꯈꯔꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯈꯨꯟꯗꯒꯤ ꯈꯔ ꯂꯥꯞꯄ ꯆꯤꯡ ꯑꯃꯗ ꯁꯤꯡ ꯌꯥꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯂꯦꯟꯅ, ꯏꯇꯥꯎ, ꯅꯪꯗꯤ ꯅꯇꯣꯝꯇ ꯌꯥꯎꯕꯅꯤꯅ ꯅꯈꯣꯏꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯆꯤꯡꯗ ꯆꯠꯄ ꯑꯁꯤ ꯄꯥꯝꯂꯝꯂꯣꯏ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯃꯔꯤ ꯁꯨꯕꯅꯤꯅ ꯏꯃꯥ ꯄꯥꯕꯅ ꯑꯩꯅ ꯆꯤꯡ ꯆꯠꯅꯤ ꯍꯥꯏꯕꯁꯦ ꯊꯣꯏꯅ ꯊꯧꯁꯥꯕꯤꯕ ꯅꯠꯇꯦ꯫ ꯏꯇꯥꯎ, ꯑꯗꯨꯝꯅ ꯍꯥꯏꯅꯨꯗ, ꯅꯈꯣꯏꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯔꯝꯅꯤ꯫ ꯃꯃꯥ ꯃꯄꯥꯅꯕꯨ ꯃꯆꯥꯒꯤꯗꯃꯛꯇ ꯋꯥꯗꯦ ꯍꯥꯏꯕ꯭ꯔꯅꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯅ ꯇꯣꯂꯦꯟꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯔꯒ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯆꯤꯡꯒꯤ ꯂꯩꯁꯥꯕꯤ ꯈꯔꯅ ꯁꯝꯗ ꯏꯁꯤꯡ ꯄꯨꯟ ꯍꯥꯞꯂꯒ ꯆꯤꯡꯃꯥꯏꯗ ꯄꯔꯦꯡ ꯂꯥꯛꯄꯗ ꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯊꯧꯕ ꯅꯨꯄꯤꯗꯣ ꯍꯦꯛ ꯎꯕꯗ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯇꯥꯎ, ꯀꯩꯗꯧꯔꯦ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯂꯩꯔꯗꯤ? ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯂꯦꯟ ꯊꯧꯕꯅ ꯌꯦꯡꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯧꯕꯅ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯌꯦꯡꯂꯤꯕ ꯅꯨꯄꯤꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯏꯇꯥꯎ, ꯑꯩ ꯈꯪꯂꯦ ꯏꯇꯥꯎꯅ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯗ꯭ꯔꯤꯗꯣ꯫ ꯏꯇꯥꯎ, ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯦ꯫ ꯈꯔ ꯌꯦꯡꯂꯗꯤ ꯌꯥꯔꯦꯗ, ꯑꯩꯈꯣꯏꯅ ꯆꯠꯇꯧꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯐꯅ ꯁꯥꯡꯉꯤ,
ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯂꯦꯟꯅ ꯊꯧꯕꯒꯤ ꯈꯨꯗꯥꯡꯗꯨ ꯆꯤꯡꯂꯒ ꯃꯈꯣꯏꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯂꯕ ꯇꯨꯡꯗ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯃꯈꯣꯏꯅ ꯎ ꯌꯥꯟꯗꯧꯕ ꯆꯤꯡ ꯑꯗꯨꯗ ꯊꯨꯡꯂꯝꯃꯤ꯫ ꯃꯐꯝꯗꯣ ꯍꯦꯛ ꯌꯧꯕꯒ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯃꯐꯝ ꯆꯥꯕ ꯌꯦꯡꯗꯨꯅ ꯁꯪꯇꯞ ꯃꯆꯥ ꯑꯃ ꯁꯥꯔꯝꯃꯤ꯫ ꯆꯥꯎꯕꯅ ꯉꯁꯤꯗꯤ ꯎꯄꯥꯏ ꯂꯩꯇꯦ, ꯃꯇꯝꯁꯨ ꯊꯦꯡꯂꯦ, ꯍꯌꯦꯡꯗꯒꯤ ꯑꯣꯏꯅ ꯎ ꯌꯥꯟꯕ ꯍꯧꯔꯁꯤ꯫ ꯍꯣꯏꯗ, ꯉꯁꯤꯗꯤ ꯄꯣꯊꯥꯔꯁꯤ, ꯍꯌꯦꯡꯗꯒꯤ ꯅꯤꯡꯊꯤꯅ ꯌꯥꯟꯕ ꯍꯧꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯅꯨꯃꯤꯠꯇꯨꯃꯗꯤ ꯄꯣꯊꯥꯅꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯂꯩꯉꯝꯂꯥꯗꯣ ꯂꯣꯛꯇꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯍꯜꯂꯛꯄꯗ ꯃꯄꯥꯕꯨꯡꯗꯣ ꯁꯣꯜꯂꯤ ꯁꯣꯜꯂꯤ ꯃꯆꯥꯅꯨꯄꯤ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯏꯄꯥ, ꯀꯔꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯤꯕꯅꯣ? ꯏꯆꯥꯅ ꯂꯥꯛꯃꯟꯗꯕꯗꯨꯗ ꯀꯝꯗꯧꯔꯕꯅꯣ ꯍꯥꯏꯅ ꯊꯣꯛꯂꯛꯂꯤꯕꯅꯤꯅꯦ꯫ ꯏꯄꯥ, ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯕ, ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯉꯝꯂꯥꯅ ꯃꯄꯥꯕꯨ ꯁꯝꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇꯒꯤ ꯊꯧꯕ ꯍꯣꯏꯗꯣ ꯃꯅꯥꯛ ꯅꯛꯄꯗ ꯍꯧꯕ ꯎꯁꯤꯡꯗꯣ ꯌꯥꯟꯕ ꯍꯧꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡꯗꯨ ꯎ ꯑꯁꯨꯝ ꯌꯥꯟꯅ ꯌꯥꯟꯅ ꯋꯥꯔꯤ ꯋꯥꯇꯥꯏꯁꯨ ꯉꯥꯏꯍꯥꯛ ꯇꯧꯔꯝꯃꯤ꯫ ꯇꯣꯂꯦꯟꯅ ꯍꯤꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯆꯤꯡ ꯃꯥꯟꯁꯤꯗ ꯎ ꯌꯥꯟꯕ ꯂꯥꯛꯂꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯌꯨꯝꯒꯤ ꯃꯤꯅꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯣꯏ ꯅꯤꯡꯂꯝꯗꯣꯏꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯑꯁꯤ ꯅꯠꯇꯕ ꯁꯤꯟꯐꯝ ꯂꯩꯇꯕꯗꯒꯤ ꯂꯥꯛꯂꯤꯅꯦ ꯍꯥꯏꯗꯤ ꯈꯜꯂꯝꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯏꯕꯣ, ꯆꯤꯡ ꯃꯥꯟꯁꯤꯗ ꯑꯣꯏꯔꯁꯨ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃ ꯂꯩꯗꯅ ꯁꯦꯜ ꯊꯣꯛꯅꯕ ꯁꯨꯕ ꯐꯪꯉꯤꯁꯦ ꯃꯄꯨꯅ ꯆꯥꯟꯕꯤꯔꯕꯅꯤ, ꯑꯁꯤꯗ ꯑꯃꯨꯛ ꯄꯦꯟꯗꯕ ꯊꯝꯂꯅꯨ꯫ ꯂꯨꯈꯣꯏꯅ ꯍꯣꯏꯅꯦ, ꯊꯧꯕꯅ ꯍꯥꯏꯒꯨꯝꯂꯗꯅ ꯃꯁꯤꯃ ꯐꯪꯂꯤꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯐꯔꯕꯅꯤ, ꯃꯁꯤꯗ ꯑꯃꯨꯛ ꯄꯦꯟꯗꯕ ꯇꯧꯔꯨꯗꯅ ꯀꯔꯤꯕꯨ ꯀꯥꯟꯅꯅꯤ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡꯗꯣ ꯎ ꯌꯥꯟꯕꯗꯣ ꯍꯦꯟꯅ ꯃꯄꯨꯛꯅꯤꯡ ꯂꯨꯞꯂꯝꯃꯤ꯫ ꯇꯣꯂꯦꯟꯅ ꯃꯌꯥꯝ ꯋꯥꯅꯗ꯭ꯔꯤꯕꯣ? ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯁꯤꯅ ꯇꯣꯛꯂꯅꯤ, ꯉꯝꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯈꯥꯏꯅꯔꯤꯕ ꯑꯁꯤꯅ ꯂꯣꯏꯔꯗꯧꯕꯅꯤ, ꯃꯁꯤ ꯂꯣꯏꯔꯒ ꯂꯧꯗ ꯄꯨꯟꯅ ꯈꯣꯡꯈꯨꯠ ꯆꯥꯝꯂꯨꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯃꯈꯣꯏ ꯃꯈꯣꯏꯅ ꯈꯥꯏꯔꯤꯕ ꯎꯁꯤꯡꯗ ꯂꯣꯏꯕꯒ ꯂꯣꯛꯇ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯕ ꯂꯥꯛꯅꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯂꯩꯉꯝꯂꯥ ꯍꯣꯏꯁꯨ ꯁꯝ ꯌꯥꯟꯗꯨꯅ ꯂꯣꯛꯇꯒꯤ ꯀꯥꯔꯛꯄ ꯎꯔꯝꯃꯤ꯫ ꯇꯣꯂꯦꯟꯅ ꯏꯇꯥꯎ, ꯅꯪꯅ ꯉꯔꯥꯡ ꯅꯃꯤꯠ ꯀꯨꯞꯇꯈꯩ ꯌꯦꯡꯈꯤꯕ ꯂꯩꯁꯥꯕꯤꯗꯨꯁꯨ ꯌꯥꯎꯔꯤꯅꯦ꯫ ꯍꯣꯏꯕ, ꯇꯨꯃꯤꯟ ꯂꯩꯌꯨꯕ꯫ ꯍꯣꯏꯗ ꯍꯣꯏꯗ, ꯑꯩꯕꯨꯗꯤ ꯇꯨꯃꯤꯟ ꯂꯩꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯂꯦꯟꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨꯁꯨ ꯄꯔꯦꯡ ꯁꯥꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯨꯈꯣꯏꯅ ꯏꯆꯜ ꯃꯌꯥꯝꯁꯤꯡ ꯏꯁꯤꯡ ꯁꯣꯛꯂꯨꯔꯤꯔꯣ? ꯃꯥꯂꯤꯅꯤꯅ ꯍꯣꯏ ꯏꯕꯨꯡ꯫ ꯈꯣꯝꯕꯅ ꯏꯆꯜ ꯃꯌꯥꯝ ꯅꯣꯏꯗꯤ ꯂꯣꯏꯅ ꯌꯦꯡꯕꯗ ꯐꯖꯩꯅꯦ, ꯏꯕꯨꯡ ꯍꯣꯏꯁꯨ ꯂꯣꯏꯅ ꯐꯖꯩꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯃꯌꯥꯝꯗ ꯅꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯈꯣꯝꯕ ꯃꯥꯂꯤꯅꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯇꯥꯎ ꯃꯌꯥꯝꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯌꯥꯝꯗꯁꯨ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯨꯗ ꯅꯣꯛꯂꯗꯨꯅ ꯂꯛꯅ ꯈꯣꯗꯅ ꯍꯥꯏꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯒ ꯀꯧꯅ ꯉꯥꯡꯅ ꯇꯧꯕꯗꯒꯤ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯏꯇꯥꯎ, ꯅꯪꯕꯨ ꯂꯩꯉꯝꯂꯥꯁꯤ ꯇꯁꯦꯡꯅ ꯂꯧꯔꯒꯦ ꯍꯥꯏꯅ ꯈꯜꯂꯕꯣ? ꯈꯟꯕ ꯅꯠꯇꯦ, ꯇꯁꯦꯡꯅ ꯂꯦꯞꯂꯕꯅꯤ꯫ ꯈꯣꯝꯕꯅ ꯑꯗꯨꯕꯨ ꯏꯇꯥꯎ, ꯅꯈꯣꯏꯒꯤ ꯏꯃꯨꯡꯗꯤ ꯂꯥꯏꯅꯤꯡ ꯂꯤꯆꯠꯇ ꯌꯛ ꯂꯥꯎꯔꯤꯗꯨꯒ ꯂꯥꯏꯅꯤꯡ ꯂꯤꯆꯠ ꯃꯥꯟꯅꯗꯕꯤ ꯅꯨꯄꯤꯁꯤ ꯂꯧꯔꯕꯗꯤ ꯅꯈꯣꯏ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯇꯧꯒꯗꯕꯗꯨꯗꯤ? ꯏꯇꯥꯎ, ꯃꯈꯣꯏꯅ ꯌꯥꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯃꯍꯥꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯠꯇꯒ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯗꯣ ꯂꯩꯉꯝꯂꯥꯕꯨ ꯂꯧꯒꯅꯤ ꯍꯥꯏꯅ ꯁꯤꯗ ꯇꯠꯄ ꯃꯈꯩ ꯈꯪꯂꯝꯃꯤ꯫ ꯃꯃꯥꯟꯅꯕ ꯃꯌꯥꯝꯁꯨ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯗꯣ ꯍꯣꯡꯅꯕ ꯊꯦꯝꯕ ꯌꯥꯕꯗꯤ ꯊꯦꯝꯂꯝꯃꯤ, ꯑꯗꯨꯕꯨ ꯊꯧꯕꯒꯤ ꯃꯕꯨꯛꯅꯤꯡ ꯑꯣꯜꯂꯣ ꯍꯥꯏꯕꯗꯤ ꯌꯥꯔꯝꯗꯦ꯫ ꯏꯇꯥꯎ, ꯑꯩꯈꯣꯏꯒꯤꯗꯤ ꯍꯥꯏꯐꯝ ꯊꯣꯛꯄꯗꯣ ꯍꯥꯏꯔꯦ, ꯂꯧꯒꯦꯔꯥ ꯂꯧꯔꯣꯏꯔꯥ ꯃꯗꯨꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ, ꯅꯍꯥꯛꯅ ꯐꯗꯧꯕ ꯑꯃ ꯈꯜꯂꯨ꯫ ꯈꯣꯝꯕꯅ ꯑꯗꯨꯕꯨ ꯏꯇꯥꯎ, ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ, ꯍꯌꯦꯡꯋꯥꯏ ꯏꯃꯨꯡ ꯃꯅꯨꯡꯒ ꯆꯪꯅꯕ ꯆꯪꯅꯗꯕ ꯍꯥꯏꯗꯨꯅ ꯇꯧꯕꯗꯣ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯥꯎ ꯃꯌꯥꯝꯅ ꯊꯧꯕꯒꯤ ꯄꯨꯛꯅꯤꯡ ꯑꯣꯟꯅꯕ ꯐꯅ ꯀꯟꯅ ꯇꯛꯂꯕꯁꯨ ꯌꯥꯔꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯊꯧꯕꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯗꯣ ꯂꯩꯉꯝꯂꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯂꯩꯉꯝꯂꯥꯅꯁꯨ ꯊꯧꯕꯕꯨ ꯍꯥꯟꯅ ꯈꯣꯏꯗꯥꯖꯗꯨꯅ ꯂꯩꯔꯝꯕ ꯑꯣꯏꯕꯒ ꯃꯄꯥꯕꯨꯡꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯅꯒ ꯁꯣꯛꯆꯤꯜꯂꯛꯄ ꯑꯗꯨꯗ ꯂꯩꯉꯝꯂꯥꯒꯤ ꯃꯄꯥꯕꯨꯡꯅ ꯊꯧꯕꯒ ꯂꯩꯉꯝꯂꯥꯒ ꯑꯊꯨꯕꯗ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯇꯣꯂꯦꯟꯅ ꯏꯇꯥꯎ ꯊꯧꯕꯅ ꯇꯧꯔꯤꯁꯦ ꯌꯨꯝꯒꯤ ꯃꯤꯅ ꯈꯪꯅꯔꯛꯂꯕꯗꯤ ꯁꯥ ꯂꯥꯟ ꯇꯥꯟꯅꯕꯗꯤ ꯁꯣꯏꯔꯣꯏ꯫ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯑꯩꯈꯣꯏꯒꯤꯗꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯍꯥꯏꯔꯦ, ꯇꯥꯗꯧꯕ ꯃꯥꯅꯗꯤ ꯇꯥꯕꯤꯗ꯭ꯔꯦ, ꯀꯥꯟꯅꯗꯦ, ꯑꯩꯈꯣꯏꯒꯤ ꯎ ꯌꯥꯟꯕꯁꯤ ꯊꯨꯅ ꯂꯣꯏꯁꯤꯜꯂꯒ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯕꯅ ꯐꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯎ ꯌꯥꯟꯕꯗꯣ ꯑꯊꯨꯕꯗ ꯂꯣꯏꯁꯤꯜꯂꯒ
ꯃꯌꯨꯝꯗ ꯍꯟꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯊꯧꯕꯗꯤ ꯃꯌꯨꯝꯗ ꯍꯜꯂꯔꯣꯏ, ꯃꯇꯝ ꯈꯔꯗꯤ ꯂꯩꯉꯝꯂꯥ ꯍꯣꯏꯗ ꯂꯩꯍꯧꯈꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯇꯥꯎ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯍꯜꯂꯒꯦ꯫ ꯏꯇꯥꯎ ꯍꯣꯏ ꯃꯌꯥꯝꯅ ꯏꯃꯥꯒ ꯄꯥꯕꯒꯗꯣ ꯄꯥꯈꯠꯇꯅꯕ ꯈꯔ ꯍꯥꯏꯕꯤꯌꯨꯀꯣ꯫ ꯍꯣꯏ, ꯑꯩꯈꯣꯏ ꯐꯅꯕ ꯍꯥꯏꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯂꯦꯟ ꯍꯣꯏ ꯃꯌꯥꯝꯗꯣ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯊꯧꯕꯁꯨ ꯃꯌꯥꯝꯗꯨꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯒ ꯂꯩꯉꯝꯂꯥ ꯍꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯏꯕꯨꯡ ꯇꯣꯂꯦꯟ ꯍꯣꯏꯗꯤ ꯍꯟꯈ꯭ꯔꯕꯣ? ꯍꯟꯈ꯭ꯔꯦ꯫ ꯏꯕꯨꯡꯅ ꯌꯨꯝꯗ ꯍꯟꯗꯕꯁꯦ ꯑꯃꯥ ꯍꯣꯏꯅ ꯄꯥꯈꯠꯂꯣꯏꯗ꯭ꯔꯥ? ꯏꯇꯥꯎ ꯇꯣꯂꯦꯟ ꯍꯣꯏꯗ ꯄꯥꯈꯠꯇꯅꯕ ꯍꯥꯏꯌꯨ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯏꯕꯨꯡ, ꯑꯩꯕꯨ ꯍꯌꯦꯡꯋꯥꯏ ꯅꯣꯏꯒꯤ ꯌꯨꯝꯗ ꯆꯪꯕ ꯃꯇꯝꯗ ꯑꯃꯥ ꯍꯣꯏꯅ ꯇꯥꯟꯊꯣꯛꯂꯣꯏꯗ꯭ꯔꯥ? ꯀꯔꯤꯒꯤ ꯇꯥꯟꯊꯣꯛꯇꯣꯏꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯅ ꯂꯩꯉꯝꯂꯥꯕꯨ ꯇꯞꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯇꯣꯂꯦꯟ ꯍꯣꯏ ꯃꯌꯥꯝꯗꯤ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯒ ꯊꯧꯕꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯄꯥꯈꯠꯄ ꯄꯣꯛꯂꯝꯃꯤ꯫ ꯍꯩ ꯃꯃꯥ, ꯅꯪꯕꯨ ꯇꯣꯂꯦꯟ ꯍꯣꯏ ꯀꯅꯥ ꯀꯅꯥꯗꯅꯣ ꯆꯠꯂꯒ ꯑꯃꯨꯛꯇ ꯍꯪꯂꯨꯆꯣꯅꯦ꯫ ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯩꯁꯨ ꯍꯪꯂꯨꯒꯦꯅ ꯇꯧꯔꯝꯂꯤꯕꯁꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯈꯤꯗꯣ ꯇꯍꯥ ꯇꯍꯥ ꯇꯣꯂꯦꯟ ꯍꯣꯏꯗ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯁꯈꯤ ꯆꯪꯂꯛꯄ ꯎꯕꯗ ꯇꯣꯂꯦꯟꯒꯤ ꯃꯃꯥꯅ ꯁꯈꯤꯕꯨ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯍꯩꯃꯥ, ꯁꯈꯤ, ꯀꯔꯤ ꯂꯩꯔꯦ? ꯏꯆꯦ, ꯏꯕꯨꯡꯉꯣ ꯇꯣꯂꯦꯟꯗꯣ ꯍꯜꯂꯛꯏ ꯇꯥꯏ꯫ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯗꯣ ꯀꯗꯥꯏꯗ ꯂꯩꯍꯧꯔꯕꯒꯦ ꯍꯪꯒꯦ ꯇꯧꯕꯅꯤ꯫ ꯀꯩꯅꯣꯅꯦ, ꯊꯧꯕꯗꯤ ꯍꯜꯂꯛꯇ꯭ꯔꯤꯕꯣ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯗꯤ ꯍꯧꯖꯤꯛꯇ ꯆꯪꯈꯤꯕꯗ ꯉꯥꯏꯔꯤ, ꯑꯩ ꯀꯧꯊꯣꯔꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯂꯦꯟꯒꯤ ꯃꯃꯥꯗꯣ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯣꯂꯦꯟꯁꯨ ꯁꯈꯤ ꯂꯥꯛꯏ ꯇꯥꯕꯗ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯏꯃꯥ, ꯇꯣꯂꯦꯟ, ꯅꯇꯥꯎꯗꯨꯕꯨ ꯀꯥꯏꯗ ꯂꯩꯍꯧꯔꯕꯒꯦ? ꯅꯈꯣꯏꯒ ꯍꯜꯂꯛꯃꯤꯟꯅꯗ꯭ꯔꯕꯗꯤ ꯀꯩꯗꯧꯔꯦ? ꯏꯃꯥ, ꯏꯇꯥꯎꯗꯣ ꯆꯤꯡꯃꯤ ꯅꯨꯄꯤ ꯑꯃ ꯂꯧꯗꯨꯅ ꯆꯤꯡꯗ ꯃꯇꯝ ꯈꯔ ꯂꯩꯍꯧꯈꯤꯒꯦ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯈꯤꯗꯣ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯂꯦꯟ ꯁꯈꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯊꯣꯛꯈꯤꯕ ꯑꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯏꯕꯨꯡꯉꯣ, ꯃꯇꯨꯡꯗꯗꯤ ꯅꯪꯁꯨ ꯆꯤꯡꯗ ꯆꯠꯂꯅꯨ꯫ ꯅꯪꯁꯨ ꯑꯃꯨꯛ ꯆꯤꯡꯃꯤ ꯅꯨꯄꯤ ꯑꯃ ꯂꯧꯔꯒ ꯂꯩꯈꯤꯗꯅ ꯇꯣꯛꯄ ꯇꯥꯔꯦ꯫ ꯏꯃꯥ, ꯃꯗꯨꯅꯕꯨ ꯐꯔꯕꯅꯤ, ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯥꯎꯅ ꯈꯣꯡꯅꯕ ꯇꯥꯗꯣꯏ ꯁꯔꯨꯛꯄꯨꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯂꯦꯟꯗꯣ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯣꯂꯦꯟꯒꯤ ꯃꯃꯥꯗꯤ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯁꯤꯗꯤ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯁꯈꯤꯅ ꯏꯁꯨꯛ ꯁꯨꯛꯇꯅ ꯍꯜꯂꯛꯄ ꯑꯗꯨ ꯇꯣꯝꯆꯥꯅ ꯎꯔꯝꯃꯤ꯫ ꯃꯃꯥ, ꯅꯆꯥꯅꯨꯄꯥꯒꯤ ꯄꯥꯎ ꯍꯪꯂꯨꯆꯣ ꯍꯥꯏꯅ ꯆꯠꯈ꯭ꯔꯒ ꯏꯁꯨꯛ ꯁꯨꯛꯊꯅ ꯍꯜꯂꯛꯂꯤꯕꯗꯨꯅ ꯀꯔꯤ ꯇꯧꯔꯦ? ꯃꯈꯣꯏ ꯄꯥꯕꯨꯡ, ꯂꯣꯏꯔꯦ ꯍꯥꯏꯍꯩꯗꯦ, ꯂꯣꯏꯔꯦ, ꯄꯨꯡꯃꯥꯡ ꯃꯥꯡꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ꯫ ꯀꯩꯗꯧꯔꯒꯦ ꯍꯥꯏꯋꯥꯅꯤ, ꯃꯃꯥ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯁꯈꯤ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯂꯦꯟꯅ ꯇꯝꯂꯛꯄ ꯄꯥꯎꯗꯨ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯇꯣꯝꯆꯥꯗꯨ ꯃꯩ ꯍꯧꯅ ꯁꯥꯎꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯃꯥ, ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯥꯒꯤ ꯋꯥ ꯑꯩꯒꯤ ꯏꯐꯝꯗ ꯇꯝꯂꯛꯂꯅꯨ꯫ ꯅꯪꯁꯨ ꯅꯆꯥꯅꯨꯄꯥꯗꯣ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯨ꯫ ꯃꯈꯣꯏ ꯄꯥꯕꯨꯡ, ꯀꯔꯤꯅꯣ ꯇꯥꯛꯄꯤꯔꯤꯕ ꯋꯥꯗꯨꯕꯣ? ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥꯗꯣ ꯃꯇꯣꯝꯇꯅꯤ꯫ ꯃꯍꯥꯛꯅ ꯑꯀꯥꯏꯕ ꯑꯃ ꯇꯧꯔꯛꯂꯕꯁꯨ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯣ? ꯃꯃꯥ, ꯃꯍꯥꯛꯅ ꯇꯧꯔꯛꯂꯤꯕ ꯑꯁꯤꯗꯤ ꯉꯥꯛꯄꯤꯕ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯑꯩꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ, ꯃꯥꯒꯤ ꯋꯥ ꯄꯜꯂꯛꯂꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯥꯗꯨ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯈꯤ ꯃꯄꯨꯔꯣꯏꯕꯗ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯗ ꯃꯥꯡꯒꯣꯜ ꯗꯥꯔꯤꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯛꯂꯤꯕ ꯑꯁꯤꯕꯣ? ꯑꯩꯅ ꯑꯗꯨ ꯀꯟꯅ ꯁꯣꯏꯅꯤ ꯍꯥꯏꯅ ꯁꯤꯟꯅꯈ꯭ꯔꯒ ꯅꯪꯗꯤ ꯆꯤꯡꯁꯨꯒꯨꯝ ꯁꯨꯔꯒ ꯐꯧꯁꯨꯒꯨꯝ ꯅꯥꯟꯊꯣꯛꯂꯦꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯈꯤ ꯃꯈꯨꯠꯅ ꯃꯔꯥꯏꯕꯛꯇ ꯊꯥꯖꯤꯟꯗꯨꯅ ꯈꯥꯡꯖꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯊꯧꯕꯗꯣ ꯂꯥꯏꯉꯝꯂꯥ ꯑꯃꯗꯤ ꯃꯄꯥꯕꯨꯡꯒ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯡꯇꯦꯅ, ꯂꯥꯏꯉꯝꯂꯥ ꯃꯄꯥ, ꯅꯃꯥꯛ ꯅꯨꯄꯥ ꯑꯁꯤꯕꯨ ꯀꯝꯗꯧꯒꯦ? ꯍꯥꯏ ꯊꯥꯡꯇꯦ, ꯏꯃꯥꯛ ꯅꯨꯄꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯅꯦ꯫ ꯏꯆꯥ ꯅꯨꯄꯤꯕꯨꯁꯨ ꯂꯨꯅ ꯇꯧꯕꯤꯅꯦ, ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯀꯩꯗ ꯁꯣꯏꯗꯒꯦ ꯍꯥꯏꯅꯀꯣ ꯀꯨꯞꯅ ꯁꯦꯟꯅꯕꯅꯤꯅꯦ꯫ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯕꯅꯤꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯡꯇꯦꯒ ꯂꯩꯉꯝꯂꯥꯒꯤ ꯃꯄꯥꯒ ꯊꯧꯕꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯇꯣꯂꯦꯟ ꯍꯣꯏꯗꯨ ꯑꯃꯨꯛ ꯆꯤꯡꯗ ꯁꯤꯡ ꯌꯥꯟꯕ ꯆꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯄꯥꯎꯗꯣ ꯁꯈꯤ ꯑꯃꯗꯤ ꯇꯣꯝꯆꯥꯁꯨ ꯇꯥꯔꯝꯃꯤ꯫ ꯍꯩ ꯃꯃꯥ, ꯅꯪ ꯍꯣꯔꯦꯟ ꯇꯣꯂꯦꯟ ꯍꯣꯏꯗ ꯉꯥꯏꯍꯥꯛ ꯆꯠꯂꯨꯆꯣ꯫ ꯃꯈꯣꯏ ꯄꯥꯕꯨꯡ, ꯀꯔꯤ ꯍꯥꯏꯔꯨꯆꯣ ꯍꯥꯏꯔꯤꯕꯅꯣ? ꯏꯕꯨꯡꯉꯣꯗꯣ ꯌꯨꯝꯗ ꯍꯜꯂꯛꯂꯅꯨ ꯍꯥꯏꯔꯨꯆꯣ꯫ ꯃꯈꯣꯏ ꯄꯥꯕꯨꯡ,
ꯃꯃꯥ ꯋꯥ ꯃꯈꯥ ꯇꯥꯅꯨ ꯑꯩꯅ ꯍꯥꯏꯌꯨ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯍꯥꯏꯔꯨꯆꯣ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯈꯤꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜꯗ ꯁꯈꯤꯗꯣ ꯇꯣꯂꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯏꯃꯥ ꯑꯩꯈꯣꯏꯗ ꯂꯥꯛꯄꯨ ꯀꯔꯤ ꯂꯩꯔꯒꯦ ꯇꯣꯂꯦꯟ ꯏꯃꯥꯁꯤ ꯅꯪꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯈꯤꯅ ꯇꯣꯂꯦꯟꯗ ꯃꯆꯥꯅꯨꯄꯥꯗꯣ ꯃꯄꯥꯕꯨꯡꯅ ꯌꯨꯝꯗ ꯆꯪꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯇꯝꯕꯤꯌꯨ ꯍꯥꯏꯅ ꯇꯝꯂꯝꯃꯤ ꯏꯃꯥ ꯋꯥꯐꯝꯗꯣ ꯑꯩ ꯏꯇꯥꯎꯗ ꯇꯝꯒꯦ ꯑꯗꯨꯕꯨ ꯏꯃꯥ ꯋꯥꯈꯜ ꯈꯤꯇ ꯈꯟꯊꯗꯨꯅ ꯏꯇꯥꯎꯒ ꯂꯩꯉꯝꯂꯥꯒꯗꯣ ꯂꯧꯁꯤꯟꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯏꯕꯨꯡꯉꯣ ꯃꯗꯨ ꯍꯥꯏꯕꯨ ꯅꯈꯣꯏ ꯄꯥꯕꯨꯡꯅ ꯁꯤꯇ ꯇꯠꯅ ꯌꯥꯗ꯭ꯔꯤꯅꯤ ꯏꯃꯥꯁꯦ ꯅꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯇꯧꯔꯤꯁꯦ ꯏꯃꯥ ꯄꯥꯕꯨꯡꯁꯨ ꯁꯥꯎꯕꯒꯤ ꯑꯗꯨ ꯍꯥꯏ ꯑꯣꯏꯔꯝꯅꯤꯗ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯔꯥꯏꯅ ꯌꯥꯖꯔꯛꯆꯅꯤ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯏꯃꯥꯁꯨ ꯍꯜꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯈꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯇꯣꯂꯦꯟꯁꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯒ ꯃꯄꯣꯠ ꯃꯆꯩ ꯌꯣꯝꯁꯤꯜꯂꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯇꯣꯂꯦꯟ ꯍꯣꯏ ꯃꯌꯥꯝꯗꯣ ꯆꯤꯡꯗ ꯎ ꯌꯥꯟꯕ ꯂꯥꯛꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯊꯧꯕꯁꯨ ꯃꯌꯥꯝ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯏꯇꯥꯎ 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 ꯏꯃꯥ ꯍꯣꯏ ꯄꯥꯕꯨ ꯍꯣꯏꯒ ꯋꯥꯔꯤ ꯁꯥꯔꯛꯄ꯭ꯔꯥ ꯇꯣꯂꯦꯟ ꯊꯧꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯔꯝꯃꯤ ꯑꯗꯨꯒ ꯃꯄꯥꯕꯨꯡꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝꯗꯨ ꯇꯝꯂꯝꯃꯤ ꯏꯇꯥꯎ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗꯣ ꯅꯈꯣꯏꯅ ꯈꯔ ꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯨ ꯏꯇꯥꯎ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯜꯂꯨꯅꯨ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯁꯣꯏꯗꯅ ꯃꯈꯣꯏꯁꯨ ꯁꯥꯎꯕ ꯐꯖꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯂꯦꯟꯅ ꯊꯧꯕꯒꯤ ꯃꯄꯨꯛꯅꯤꯡ ꯐꯥꯊꯕꯤꯔꯝꯃꯤ ꯐꯔꯦ ꯏꯇꯥꯎ ꯑꯩꯁꯨ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯒꯦ ꯍꯣꯏ ꯍꯣꯏ ꯏꯇꯥꯎ ꯊꯧꯕ ꯃꯇꯥꯎ ꯃꯌꯥꯝꯗ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯇꯧꯔꯝꯂꯒ ꯃꯌꯨꯝꯗ ꯇꯞꯅ ꯇꯞꯅ ꯂꯥꯛꯂꯝꯃꯤ ꯏꯕꯨꯡ ꯀꯔꯤ ꯇꯧꯔꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯎꯕꯗꯤ ꯂꯩꯉꯝꯂꯥ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯑꯩꯈꯣꯏꯕꯨ ꯌꯨꯝꯗ ꯆꯪꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏ ꯑꯩ ꯏꯆꯥꯅꯨꯄꯥ ꯅꯈꯣꯏꯒꯤ ꯏꯃꯥ ꯏꯄꯥꯅ ꯅꯈꯣꯏꯕꯨ ꯏꯟꯊꯣꯛꯂꯕꯗꯤ ꯅꯈꯣꯏ ꯑꯩꯒꯤꯗ ꯑꯗꯨꯝ ꯂꯩꯔꯁꯤꯅꯤ ꯏꯄꯥ ꯏꯃꯨꯡꯗ ꯆꯪꯂꯒ ꯇꯞꯅ ꯋꯥꯔꯤ ꯁꯥꯔꯁꯤꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯉꯝꯂꯥꯅ ꯊꯧꯕꯒ ꯃꯄꯥꯕꯨꯡꯒꯗꯣ ꯏꯃꯨꯡꯗ ꯆꯪꯂꯒ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯁꯤ ꯍꯥꯏꯗꯨꯅ ꯇꯞꯅ ꯆꯪꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯁꯈꯤꯗꯤ ꯃꯆꯥꯒꯤ ꯃꯋꯥ ꯃꯄꯥꯎ ꯇꯥꯗꯅ ꯂꯩꯔꯛꯄꯗꯣ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯔꯝ ꯂꯦꯜꯂꯤꯕꯅꯣ ꯏꯃꯥꯗꯤ ꯏꯆꯥꯒꯤ ꯃꯁꯛ ꯎꯗꯅ ꯂꯩꯔꯛꯄ ꯑꯁꯤꯗ ꯋꯥꯈꯜꯁꯦ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯤꯅꯤ ꯑꯁꯤ ꯈꯟꯅ ꯁꯈꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯛ ꯇꯦꯟꯗ ꯉꯥꯔꯒ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯣ ꯇꯣꯝꯆꯥꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯗ ꯊꯦꯡꯅꯔꯝꯃꯤ ꯃꯃꯥ ꯀꯔꯤ ꯇꯧꯔꯦ ꯑꯗꯨꯗ ꯎꯡꯂꯒ ꯐꯝꯂꯤꯕꯗꯣ ꯃꯈꯣꯏ ꯄꯥꯕꯨꯡ ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯈꯤꯗꯣ ꯐꯝꯂꯝꯕ ꯑꯗꯨꯗꯒꯤ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯇꯣꯝꯆꯥꯁꯨ ꯈꯪꯂꯤꯕꯅꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯆꯥꯅꯨꯄꯥꯒꯤꯗꯃꯛꯇ ꯋꯥꯈꯜ ꯋꯥꯏ ꯍꯥꯏꯕꯁꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯃꯥ ꯅꯍꯥꯛꯅ ꯋꯥꯔꯤꯕ ꯑꯗꯨꯁꯨ ꯑꯩꯁꯨ ꯈꯪꯏ ꯑꯗꯨꯕꯨ ꯂꯥꯏꯅꯤꯡ ꯂꯤꯆꯠ ꯇꯤꯟꯅꯗꯕ ꯑꯃꯕꯨ ꯀꯔꯝꯅ ꯏꯆꯥ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯜꯂꯨꯅꯤ ꯑꯁꯤ ꯈꯟꯗꯨꯅ ꯇꯣꯝꯆꯥ ꯀꯣꯟꯊꯣꯡꯂꯣꯝꯗ ꯃꯥꯒꯤ ꯃꯔꯨꯞ ꯈꯔ ꯎꯅꯔꯨꯒꯦ ꯈꯟꯅ ꯊꯣꯛꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯇꯣꯂꯦꯟ ꯍꯣꯏ ꯃꯌꯥꯝꯗꯣ ꯎ ꯌꯥꯅ ꯌꯥꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯝꯃꯤ ꯈꯣꯝꯕꯅ ꯏꯇꯥꯎ ꯇꯣꯂꯦꯟ ꯅꯪꯁꯨ ꯏꯇꯥꯎ ꯊꯧꯕꯗꯧꯅ ꯂꯩꯉꯝꯂꯥꯒꯤ ꯃꯇꯥꯔꯣꯏ ꯃꯥꯂꯤꯅꯤꯗꯣ ꯀꯣꯛ ꯂꯧꯁꯤꯜꯂꯣꯗꯅ ꯑꯗꯨꯒ ꯃꯈꯣꯏ ꯈꯨꯟꯗ ꯅꯪꯁꯨ ꯌꯥꯎ ꯏꯟꯗꯨꯅ ꯀꯣꯛ ꯂꯩꯔꯣ ꯏꯇꯥꯎ ꯑꯩꯁꯨ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯈꯟꯅꯦꯕ ꯑꯗꯨꯒ ꯅꯌꯨꯝꯗꯒꯤ ꯏꯟꯊꯣꯛꯅꯕ ꯏꯕꯣ ꯑꯩꯒꯤꯗꯤ ꯑꯗꯨꯅ ꯐꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯈꯨꯆꯤꯟꯗꯨꯒ ꯐꯅ ꯑꯗꯨꯝ ꯋꯥꯏ ꯁꯪꯂꯦ ꯈꯜꯂꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯐꯥꯒꯤ ꯉꯥꯏꯍꯥꯛ ꯇꯧꯅꯔꯝꯃꯤ ꯐꯥꯒꯤꯗꯒꯤ ꯇꯣꯂꯦꯟꯁꯨ ꯃꯥꯂꯤꯅꯤꯗꯨ ꯂꯧꯗꯨꯅ ꯃꯈꯣꯏꯗ ꯌꯥꯎ ꯏꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯈꯣꯝꯕꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯍꯟꯗꯛ ꯌꯨꯝꯗ ꯍꯟꯕ ꯃꯇꯝꯗꯗꯤ ꯃꯤꯋꯥ ꯇꯥꯕꯗꯤ ꯁꯣꯏꯔꯣꯏ ꯇꯣꯝꯕꯅ ꯃꯤꯋꯥ ꯇꯥꯕꯗꯤ ꯂꯥꯏꯔꯤ ꯍꯟꯗꯛ ꯍꯟꯕ ꯑꯁꯤꯗꯒꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄ ꯐꯪꯗꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯕꯨꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧꯁꯤꯗ ꯌꯨꯝꯒꯤ ꯃꯤꯅ ꯆꯤꯡꯗ ꯆꯠꯄ ꯌꯥꯕꯒꯤ ꯋꯥꯗꯤ ꯂꯩꯇꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯃꯌꯨꯝ ꯍꯜꯂꯅꯤ ꯈꯟꯕꯗ ꯑꯋꯥꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯁꯤꯡ ꯈꯥꯏꯕ ꯂꯣꯏꯔꯕꯗ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯎꯄꯥꯏ ꯂꯩꯇ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯇꯣꯂꯦꯟꯅ ꯃꯌꯨꯝ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯇꯣꯂꯦꯟꯒꯤ ꯃꯃꯥꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯑꯗꯨꯅ ꯇꯍꯥ ꯈꯣꯝꯕ ꯍꯣꯏꯒꯤꯗ ꯂꯥꯛꯂꯝꯃꯤ ꯈꯣꯝꯕ
ꯈꯣꯝꯕ ꯈꯣꯝꯕ ꯁꯨꯃꯤꯅ ꯀꯧꯕꯒꯤ ꯃꯈꯣꯜ ꯇꯥꯕ ꯑꯗꯨꯗ ꯃꯄꯥꯟꯗ ꯄ꯭ꯔꯕ ꯊꯣꯔꯛꯂꯝꯃꯤ ꯏꯃꯥ ꯍꯥꯏ ꯅꯈꯣꯏ ꯃꯌꯥꯝꯅ ꯍꯟꯅꯔꯛꯂꯒ ꯅꯇꯥꯎꯅ ꯀꯥꯏꯗ ꯂꯩꯍꯧꯔꯕ ꯏꯃꯥ ꯅꯇꯥꯎꯗꯣ ꯀꯩꯗꯧꯔꯒꯦꯅꯦ ꯏꯃꯥ ꯏꯇꯥꯎꯗꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯗ ꯆꯤꯡꯃꯤ ꯅꯨꯄꯤ ꯑꯃ ꯂꯧꯔꯒ ꯂꯩꯍꯧꯔꯦ ꯍꯥꯏꯅ ꯇꯝꯂꯝꯃꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯏꯆꯥ ꯅꯨꯄꯥꯗꯣ ꯆꯤꯡꯗ ꯁꯦꯜ ꯇꯥꯟꯕꯅꯤ ꯍꯥꯏꯅ ꯆꯠꯈ꯭ꯔꯒ ꯆꯤꯡꯃꯤ ꯅꯨꯄꯤ ꯂꯧꯗꯨꯅ ꯂꯩꯈ꯭ꯔꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯂꯦꯟꯒꯤ ꯃꯃꯥꯗꯣ ꯈꯣꯝꯕꯗ ꯆꯠꯂꯒꯦ ꯈꯣꯠꯂꯒꯦ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯈꯣꯝꯕꯗꯣ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯀꯩꯗꯧꯔꯨꯅꯤ ꯈꯟꯅ ꯇꯨꯃꯤꯟꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯊꯧꯕꯒ ꯇꯣꯂꯦꯟꯒꯗꯣ ꯈꯨꯜꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯁꯨꯕꯗꯒꯤ ꯃꯌꯨꯝꯒꯤ ꯋꯥꯈꯜꯒ ꯀꯥꯎꯈꯤꯔꯝꯃꯤ ꯃꯗꯨꯒꯤ ꯃꯍꯨꯠ ꯃꯈꯣꯏ ꯖꯨꯔꯥ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯇꯣꯏꯅ ꯇꯧꯔꯝꯃꯤ ꯇꯣꯂꯦꯟꯅ ꯏꯇꯥꯎ ꯑꯩꯗꯤ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯄꯥꯕꯅ ꯏꯟꯊꯣꯛꯄꯒꯤ ꯊꯣꯏꯅ ꯋꯥꯕꯤꯗ꯭ꯔꯦ ꯌꯨꯝꯗ ꯂꯩꯕꯗꯒꯤꯗꯤ ꯑꯁꯤꯗ ꯂꯩꯕꯅꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦ ꯏꯇꯥꯎ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤꯗꯤ ꯅꯆꯤꯟ ꯅꯅꯥꯎ ꯌꯥꯝꯕꯅꯤꯅ ꯅꯪꯅ ꯁꯤꯗ ꯂꯩꯊꯣꯛꯂꯕꯁꯨ ꯑꯇꯩꯅ ꯅꯣꯏꯒꯤ ꯏꯃꯥ ꯄꯥꯕꯕꯨ ꯌꯦꯡꯁꯤꯜꯂꯝꯒꯅꯤ ꯑꯩꯒꯤꯗꯤ ꯑꯗꯨꯁꯨ ꯅꯠꯇꯦ ꯏꯇꯣꯝꯇꯅꯤ ꯑꯩꯅ ꯁꯤꯗ ꯂꯩꯊꯣꯛꯂꯕꯅꯤꯅ ꯏꯃꯥ ꯄꯥꯕꯗꯣ ꯀꯅꯥꯅ ꯌꯦꯡꯁꯤꯜꯂꯝꯅꯤ ꯈꯟꯕꯗ ꯑꯃꯨꯛ ꯃꯤꯄꯥꯏꯕ ꯄꯣꯛꯏ ꯏꯕꯨꯡ ꯑꯗꯨꯒꯤꯗꯤ ꯊꯣꯏꯅ ꯈꯜꯂꯨꯅꯨꯗ ꯃꯈꯣꯏꯅ ꯅꯥꯇꯩ ꯆꯥꯔꯛꯇ꯭ꯔꯕꯗꯤꯀꯣ ꯅꯣꯏꯕꯨ ꯁꯣꯏꯗꯅ ꯀꯧꯁꯤꯜꯂꯛꯀꯅꯤꯌꯦ ꯃꯃꯥ ꯃꯄꯥꯅꯕꯨ ꯃꯆꯥꯗ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯁꯥꯎꯕ ꯉꯝꯗꯣꯏꯅꯣꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯂꯤꯅꯤꯅ ꯊꯧꯕꯒꯤ ꯃꯄꯨꯡꯅꯤꯡ ꯐꯥꯊꯕ ꯑꯣꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯉꯝꯂꯥꯗꯤ ꯊꯧꯕꯅ ꯋꯥꯕꯗ ꯎꯕꯗ ꯅꯨꯡꯉꯥꯏꯔꯝꯗꯦ ꯏꯕꯨꯡꯕꯨ ꯃꯇꯝ ꯈꯔ ꯏꯃꯥ ꯄꯥꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯒꯦꯔꯥ ꯂꯥꯏꯉꯝꯂꯥ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯕꯗꯣ ꯏꯕꯨꯡ ꯊꯧꯕꯕꯨ ꯃꯃꯥ ꯃꯄꯥꯅ ꯀꯔꯤꯅꯤ ꯍꯥꯏꯅꯤ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏꯗ ꯑꯩꯒ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ ꯏꯕꯨꯡꯅ ꯋꯥꯔꯤꯁꯦ ꯋꯥꯔꯝꯂꯣꯏꯗꯕꯅꯤꯀꯣ ꯂꯥꯏꯉꯝꯂꯥ ꯑꯗꯨꯝꯅ ꯍꯥꯏꯅꯣ ꯃꯁꯤ ꯄꯨꯝꯕꯁꯤ ꯊꯣꯛꯅꯤ ꯈꯪꯅ ꯈꯣꯡꯊꯥꯡꯁꯤ ꯑꯩꯅ ꯊꯥꯡꯖꯤꯟꯈꯤꯕꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤ ꯁꯥꯔꯣꯏꯁꯤ ꯑꯇꯣꯞꯄ ꯑꯣꯏꯅ ꯁꯥꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯔꯤꯗꯣ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯔꯝꯃꯤ ꯑꯁꯣꯝꯗꯅ ꯁꯈꯤꯗꯣ ꯃꯆꯥꯅꯨꯄꯥꯒꯤ ꯄꯥꯎ ꯇꯥꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ ꯏꯆꯥ ꯅꯨꯄꯥꯗꯨꯕꯨ ꯀꯔꯝꯅ ꯂꯦꯜꯂꯤꯕꯅꯣ ꯈꯪꯗ꯭ꯔꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯕꯨ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯅꯤꯡꯁꯤꯡꯗ꯭ꯔꯕ꯭ꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯈꯤꯗꯣ ꯃꯥꯡꯒꯣꯜ ꯗꯥꯔꯤꯗꯨꯗ ꯐꯝꯂꯒ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯀꯞꯂꯝꯃꯤ ꯃꯇꯝꯗꯨꯗ ꯇꯣꯝꯆꯥꯗꯣ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯕꯞ ꯊꯣꯛꯂꯝꯃꯤ ꯃꯃꯥ ꯇꯥꯅꯤꯡꯗꯦꯀꯣ ꯌꯥꯝ ꯂꯥꯡꯒꯅꯨ ꯅꯌꯥꯡꯂꯦꯟꯗꯨꯗ ꯂꯤꯆꯩꯅ ꯁꯥꯟꯊꯔꯛꯀꯅꯤ ꯁꯈꯤ ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯑꯗꯥꯏꯗ ꯐꯝꯂꯒ ꯂꯩꯗꯣꯏ ꯁꯔꯨꯛ ꯏꯃꯨꯡꯗꯒꯤ ꯊꯥꯡꯁꯥꯡꯗꯣ ꯄꯨꯔꯛꯎ ꯍꯤꯡꯈꯣꯜꯗ ꯍꯧꯔꯤꯕ ꯅꯥꯄꯤꯁꯤꯡꯁꯤ ꯐꯥꯟꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯥꯗꯣ ꯍꯤꯡꯈꯣꯜꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯁꯈꯤꯁꯨ ꯃꯄꯨꯔꯣꯏꯕꯅ ꯆꯠꯈ꯭ꯔꯤꯕ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯋꯥꯔꯧꯅ ꯌꯦꯡꯂꯒ ꯏꯃꯨꯡꯗ ꯊꯥꯡ ꯂꯧꯕ ꯆꯪꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯂꯥꯏꯉꯝꯂꯥꯗꯣ ꯊꯥ ꯂꯦꯞꯂꯝꯃꯤ ꯃꯗꯨꯒꯤ ꯄꯥꯎꯗꯣ ꯇꯥꯕꯗ ꯇꯣꯂꯦꯟꯒ ꯃꯥꯂꯤꯅꯤꯒꯗꯣ ꯑꯆꯥ ꯑꯊꯛ ꯃꯅꯥ ꯃꯁꯤꯡ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯏꯉꯝꯂꯥ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯑꯩ ꯏꯆꯥ ꯃꯔꯤꯅꯤ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯃꯌꯥꯝꯁꯤꯕꯣ ꯏꯄꯥ ꯏꯇꯥꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯕꯗ ꯍꯔꯥꯎꯃꯟꯗꯅ ꯃꯌꯥꯝꯁꯤ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤꯅꯦ ꯍꯩ ꯏꯆꯥ ꯊꯣꯏꯕꯤ ꯅꯇꯥ ꯂꯥꯛꯂꯤꯅꯦ ꯂꯥꯏꯉꯝꯂꯥ ꯃꯄꯥꯅ ꯀꯧꯕ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯇꯣꯂꯦꯟꯒ ꯃꯥꯂꯤꯅꯤꯒ ꯂꯦꯞꯂꯒ ꯂꯩꯗꯨ ꯎꯔꯝꯃꯤ ꯏꯇꯥ ꯏꯃꯨꯡꯗ ꯑꯗꯨꯝ ꯆꯪꯂꯛꯂꯁꯨ ꯌꯥꯕꯗꯣ ꯏꯕꯨꯡ ꯇꯣꯂꯦꯟ ꯏꯃꯨꯡꯗ ꯆꯪꯁꯤꯅꯦ ꯍꯣꯏ ꯑꯗꯣ ꯏꯇꯥꯎꯗꯤ ꯃꯥꯁꯨ ꯏꯃꯨꯡꯗ ꯂꯩꯍꯧꯋꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯉꯝꯂꯥꯒ ꯃꯥꯂꯤꯅꯤꯒꯗꯣ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯔꯒ ꯆꯪꯈꯤꯔꯝꯃꯤ ꯏꯄꯥ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯪꯂꯨꯈꯤꯒꯦ ꯍꯣꯏꯅꯦ ꯇꯣꯂꯦꯟꯁꯨ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯈꯤꯔꯝꯃꯤ ꯂꯥꯏꯉꯝꯂꯥꯒꯤ ꯃꯄꯥꯁꯨ ꯈꯨꯟꯒꯤ ꯑꯍꯜ ꯈꯔ ꯎꯅꯗꯧꯕ ꯂꯩ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯈꯣꯝꯕ ꯍꯣꯏꯗꯨ ꯐꯅ ꯀꯨꯏꯅ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯆꯤꯡꯗ ꯁꯤꯡ ꯌꯥꯟꯕ ꯆꯠꯄꯗꯨ ꯊꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯐꯅꯔꯛꯇꯕ ꯑꯗꯨꯗ ꯀꯥꯏꯅ ꯊꯪꯗꯗꯤ ꯌꯥꯔꯛꯂꯝꯃꯤ ꯈꯣꯝꯕꯅ ꯏꯇꯥꯎ ꯃꯌꯥꯝ ꯑꯗꯨꯗꯤ ꯍꯌꯦꯡꯁꯦ ꯅꯨꯃꯤꯠꯁꯨ ꯐꯩ ꯍꯌꯦꯡꯗꯣ ꯍꯦꯛꯇ ꯆꯤꯡꯗ ꯆꯠꯂꯁꯤ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯈꯣꯏ 5-6ꯇꯣ ꯆꯤꯡꯗ ꯁꯤꯡ ꯌꯥꯟꯕ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏ ꯂꯥꯛꯂꯦ ꯇꯥꯕꯗ ꯊꯧꯕꯒ ꯇꯣꯂꯦꯟꯒꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯈꯣꯝꯕꯅ ꯍꯩ ꯃꯍꯥꯛꯀꯤ ꯁꯤꯒꯩ ꯆꯥꯅꯅꯤ ꯅꯈꯣꯏ ꯑꯅꯤꯅ ꯃꯔꯝ ꯑꯣꯏꯗꯅ
ꯑꯩꯈꯣꯏꯗꯤ ꯀꯪꯂꯒ ꯁꯤꯗꯧꯒꯤ ꯇꯧꯔꯕꯅꯤ ꯇꯣꯂꯦꯟꯅ ꯀꯔꯤꯅꯣ ꯂꯋꯥꯏ ꯂꯤꯐꯨꯗꯒꯤ ꯍꯦꯛꯇ ꯂꯥꯛꯊꯔꯛꯂꯤꯁꯤꯕꯨ ꯀꯔꯤ ꯇꯧꯔꯒꯦ ꯀꯔꯤ ꯇꯧꯕ ꯍꯥꯏꯕꯨ ꯀꯩꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯃꯁꯤꯗ ꯆꯤꯡꯃꯤ ꯅꯨꯄꯤ ꯑꯃ ꯂꯧꯁꯤꯜꯂꯒ ꯌꯥꯑꯣꯡ ꯏꯟꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯑꯩꯈꯣꯏꯗꯤ ꯐꯤꯕꯝ ꯑꯃꯗꯅꯤ ꯂꯩꯔꯤꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯝꯕꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯑꯗꯨ ꯇꯝꯂꯝꯃꯤ ꯏꯇꯥꯎ ꯃꯌꯥꯝ ꯁꯥꯎꯕ ꯌꯥꯗꯦ ꯃꯇꯥꯡꯅ ꯌꯥꯗꯗꯨꯅ ꯅꯈꯣꯏꯁꯨ ꯑꯩꯈꯣꯏꯒ ꯂꯣꯏꯅꯔꯨꯕꯅ ꯄꯨꯟꯅ ꯑꯋꯥꯕ ꯅꯪꯂꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯅꯈꯣꯏ ꯂꯥꯛꯂꯦ ꯇꯥꯕꯗ ꯍꯔꯥꯎꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯒꯦ ꯈꯟꯅ ꯂꯥꯛꯄꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯔꯝꯃꯤ ꯃꯇꯝꯗꯨꯗ ꯃꯔꯨꯞ ꯑꯃꯅ ꯊꯧꯕꯗ ꯃꯈꯣꯏꯒꯤ ꯃꯃꯥ ꯄꯥꯕꯨꯡꯅ ꯋꯥꯅ ꯂꯩꯕ ꯑꯗꯨ ꯇꯝꯂꯝꯃꯤ ꯏꯇꯥꯎ ꯍꯟꯗꯛꯇꯤ ꯅꯈꯣꯏꯅ ꯍꯟꯈꯤꯕꯗ ꯁꯦꯜ ꯈꯔ ꯄꯥꯏꯕꯤꯈꯣ ꯑꯗꯨꯒ ꯏꯃꯥꯗ ꯂꯣꯟꯅ ꯄꯤꯕꯤꯌꯨ ꯄꯥꯕꯗꯤ ꯈꯪꯍꯟꯕꯤꯒꯅꯨ ꯇꯣꯂꯦꯟꯅ ꯃꯁꯤꯗꯁꯨ ꯅꯠꯇꯦ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯏꯃꯥꯗ ꯇꯝꯕꯤꯌꯨ ꯀꯔꯤ ꯄꯥꯎꯅꯣꯅꯦ ꯇꯝꯃꯨ ꯇꯥꯁꯤ ꯈꯣꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯂꯦꯟꯅ ꯊꯧꯕꯒꯤ ꯂꯣꯏꯅꯕꯤꯗꯣ ꯊꯥ ꯂꯦꯞꯄꯦ ꯍꯥꯏꯅ ꯇꯝꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯊꯧꯕꯗꯤ ꯍꯥꯏꯐꯦꯠ ꯏꯀꯥꯏꯕ ꯐꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯌꯥꯝꯗꯨꯗꯤ ꯃꯗꯨ ꯇꯥꯕꯗ ꯍꯔꯥꯎꯕꯅ ꯂꯩꯔꯝꯃꯤ ꯐꯔꯦ ꯋꯥꯔꯤ ꯋꯥꯇꯥꯏꯁꯨ ꯉꯥꯏꯍꯥꯛ ꯇꯧꯔꯤ ꯑꯗꯨꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯁꯨ ꯍꯟꯈ꯭ꯔꯒꯦ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯁꯤꯗꯗꯤ ꯇꯣꯏꯅ ꯆꯠꯊꯣꯔꯛꯎꯀꯣ ꯍꯣꯏ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯒ ꯇꯣꯂꯦꯟꯒꯗꯣ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ ꯃꯈꯣꯏ ꯃꯌꯥꯝꯗꯨꯁꯨ ꯃꯥꯒꯤ ꯃꯥꯒꯤ ꯃꯊꯧꯗ ꯃꯥꯌꯣꯟꯁꯤꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯈꯣꯝꯕ ꯍꯣꯏꯁꯨ ꯁꯤꯡꯌꯥꯟꯕ ꯂꯣꯏꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯃꯗꯨꯒꯤ ꯄꯥꯎ ꯇꯥꯕꯗ ꯊꯧꯕꯒ ꯇꯣꯂꯦꯟꯒꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯊꯧꯕꯅ ꯏꯇꯥꯎ ꯅꯈꯣꯏ ꯍꯜꯂꯗꯧꯕ꯭ꯔꯥ ꯍꯣꯏ ꯏꯇꯥꯎ ꯁꯤꯡꯌꯥꯟꯕꯁꯨ ꯂꯣꯏꯔꯦ ꯑꯗꯨꯅ ꯍꯜꯂꯒꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯦꯜꯁꯦ ꯏꯃꯥꯗ ꯈꯔ ꯄꯤꯕꯤꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯅ ꯈꯣꯝꯕꯗ ꯂꯪꯅ ꯄꯨꯟꯁꯤꯟꯗꯨꯅ ꯁꯦꯜ ꯆꯕꯨꯜ ꯑꯃ ꯄꯤꯔꯝꯃꯤ ꯈꯣꯝꯕꯁꯨ ꯊꯧꯕꯅ ꯄꯤꯔꯤꯕ ꯁꯦꯜ ꯑꯗꯨ ꯂꯧꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯁꯨ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯍꯟꯈꯤꯔꯝꯃꯤ ꯏꯇꯥꯎ ꯃꯈꯣꯏꯁꯨ ꯍꯟꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯍꯜꯂꯁꯤ ꯍꯣꯏ ꯏꯇꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯈꯣꯝꯕꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯐꯤ ꯍꯣꯡꯂꯒ ꯁꯈꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯂꯥꯏꯕꯛꯅ ꯐꯔꯤꯁꯨ ꯃꯇꯝꯗꯨꯗ ꯇꯣꯝꯆꯥꯗꯣ ꯆꯠꯊꯣꯛꯈꯤꯕꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ ꯏꯅꯦ ꯏꯅꯦ ꯁꯈꯤꯁꯨ ꯃꯄꯥꯟꯗ ꯃꯤꯅ ꯀꯧꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯏꯃꯨꯡꯗꯒꯤ ꯄꯔꯄꯞ ꯊꯣꯔꯛꯂꯝꯃꯤ ꯍꯩꯃꯥ ꯈꯣꯝꯕ ꯅꯪ ꯑꯣꯏꯔꯦ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯏꯅꯦ ꯃꯥꯃꯕꯨ ꯂꯩꯇꯕ꯭ꯔꯣ ꯂꯩꯇꯦꯅꯦ ꯅꯪ ꯃꯥꯃꯗꯤ ꯆꯠꯊꯣꯛꯈꯤꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯐꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯝꯕꯅ ꯊꯧꯕꯅ ꯄꯤꯔꯛꯄ ꯁꯦꯜꯗꯣ ꯁꯈꯤꯗ ꯄꯤꯔꯝꯃꯤ ꯃꯃꯧ ꯅꯨꯄꯤꯅ ꯊꯥ ꯂꯦꯞꯄ ꯑꯗꯨꯁꯨ ꯇꯝꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯁꯈꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯈꯣꯝꯕ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯨ ꯑꯁꯦꯡꯕꯔꯅꯦ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯍꯔꯥꯎꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯍꯥꯏ ꯃꯁꯤꯒꯤ ꯄꯥꯎꯁꯦ ꯅꯪ ꯃꯥꯃꯗꯗꯤ ꯇꯝꯂꯨꯅꯨꯀꯣ ꯍꯣꯏꯅꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯟꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯝꯕꯗꯣ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯉꯝꯂꯥꯗꯣ ꯊꯥ 5-6 ꯍꯥꯏꯔꯛꯄ ꯑꯗꯨꯋꯥꯏꯗꯗꯤ ꯃꯁꯥꯗꯣ ꯂꯨꯝꯊꯔꯛꯄꯒ ꯀꯩꯒ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯑꯗꯨꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕꯗꯣ ꯅꯥꯇꯩ ꯑꯃ ꯏꯆꯥ ꯆꯥꯔꯝꯗꯦ ꯂꯩꯉꯝꯂꯥ ꯅꯪ ꯅꯇꯣꯝꯇꯅ ꯏꯃꯨꯡ ꯄꯨꯅꯕ ꯍꯣꯠꯅꯕꯁꯦ ꯋꯥꯔꯕꯗꯤ ꯌꯨꯝꯗ ꯏꯃꯥꯗ ꯄꯥꯎ ꯑꯃ ꯍꯥꯏꯈꯤꯁꯤꯔꯣ ꯏꯕꯨꯡ ꯏꯃꯥꯅ ꯑꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯕꯕꯨ ꯌꯥꯕꯤꯒꯗ꯭ꯔꯥ ꯑꯗꯨꯒꯤ ꯃꯍꯨꯠ ꯇꯥꯊꯤ ꯆꯩꯔꯛꯂꯕꯗꯤ ꯀꯝꯗꯧꯕ ꯀꯩꯁꯨ ꯆꯩꯔꯛꯂꯣꯏ ꯏꯇꯥꯎ ꯈꯣꯝꯕꯅ ꯇꯝꯕꯗ ꯅꯪꯒꯤ ꯄꯥꯎꯁꯦ ꯇꯥꯕꯗ ꯏꯃꯥꯗꯣ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯍꯥꯏ ꯑꯁꯦꯡꯕ ꯍꯥꯏꯖꯤꯟꯕꯗꯤ ꯅꯠꯇꯦꯀꯣ ꯑꯁꯦꯡꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯅ ꯃꯌꯨꯝꯗ ꯃꯃꯥꯗ ꯃꯈꯣꯏꯒꯤ ꯅꯥꯛꯇ ꯂꯥꯛꯅꯕ ꯄꯥꯎ ꯍꯥꯏꯈꯤꯁꯦ ꯍꯥꯏꯔꯝꯃꯤ ꯊꯧꯕꯅ ꯍꯥꯏꯃꯟꯕ ꯑꯗꯨꯗ ꯂꯩꯉꯝꯂꯥꯗꯣ ꯌꯥꯔꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏꯒꯤ ꯅꯥꯛꯇ ꯂꯥꯛꯅꯕ ꯍꯥꯏꯗꯨꯅ ꯁꯈꯤꯗ ꯄꯥꯎꯁꯦ ꯈꯣꯝꯕꯅ ꯇꯝꯂꯛꯂꯝꯃꯤ ꯄꯥꯎꯗꯨ ꯇꯥꯔꯨꯕꯗꯒꯤ ꯁꯈꯤꯗꯣ ꯃꯆꯤ ꯈꯨꯗꯤꯡꯗ ꯎꯪꯗꯨꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯍꯥꯏ ꯃꯃꯥ ꯅꯪꯅ ꯃꯆꯤ ꯎꯪꯂꯤꯕ ꯑꯗꯨꯕꯨ ꯀꯩꯗꯧꯔꯦ ꯍꯣ ꯅꯃꯧ ꯅꯨꯄꯤꯗꯣ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯦ ꯑꯩꯕꯨ ꯑꯥꯗ ꯂꯥꯛꯑꯣ ꯍꯥꯏꯅ ꯄꯥꯎ ꯍꯥꯏꯔꯛꯂꯤꯅꯦ ꯅꯆꯥꯅꯨꯄꯥꯅ ꯀꯔꯤ ꯍꯥꯏꯕ ꯃꯃꯥ ꯅꯪꯗꯤ ꯂꯣꯟꯅ ꯅꯆꯥꯒ ꯇꯣꯏꯅ ꯄꯥꯎ ꯐꯥꯎꯅꯔꯤꯕ ꯋꯥ ꯑꯣꯏꯔꯦ ꯅꯪ ꯂꯤꯆꯩ ꯆꯥꯕ ꯁꯣꯏꯔꯦꯀꯣ ꯀꯔꯤꯅꯣ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ ꯏꯆꯥꯅ ꯃꯃꯥ ꯑꯩꯕꯨ ꯑꯥꯗ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯑꯗꯨꯛ ꯁꯥꯎꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯗꯤ ꯃꯈꯣꯏ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯂꯩꯕꯁꯦ ꯌꯥꯝꯅ ꯋꯥꯔꯦ ꯃꯈꯣꯏ ꯄꯥꯕꯨꯡꯒꯤ ꯆꯀ꯭ꯔꯤ ꯏꯟꯕ ꯅꯅꯥꯏ ꯅꯨꯄꯤꯅ ꯉꯝꯖꯄꯣꯠ ꯅꯠꯇꯦ
ꯑꯗꯨꯅ ꯍꯌꯦꯡ ꯈꯣꯝꯕ ꯍꯣꯏꯅ ꯆꯤꯡ ꯆꯠꯄꯗ ꯑꯩꯁꯨ ꯌꯥꯎꯈ꯭ꯔꯅꯤ꯫ ꯃꯃꯥ, ꯇꯥꯕ ꯌꯥꯕ ꯋꯥ ꯈꯔ ꯉꯥꯡꯉꯨꯀꯣ, ꯆꯩ ꯆꯥꯅꯤ ꯍꯥꯏꯁꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯥꯗꯣ ꯏꯃꯨꯡꯗ ꯃꯐꯤ ꯍꯣꯡꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯈꯤꯁꯨ ꯈꯟꯕ ꯌꯥꯕ ꯈꯜꯂꯝꯃꯤ꯫ ꯃꯆꯥ ꯃꯃꯧꯅ ꯑꯣꯏꯔꯝꯒꯗꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯅ ꯈꯣꯝꯕ ꯍꯣꯏꯅ ꯆꯤꯡꯗ ꯆꯠꯄ ꯑꯗꯨꯗ ꯃꯥꯁꯨ ꯌꯥꯎꯈꯤꯔꯝꯃꯤ꯫ ꯐꯥꯒꯤꯗꯒꯤ ꯃꯃꯥꯁꯨ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯍꯦꯛꯇ ꯆꯦꯟꯈꯤ꯫ ꯐꯩ, ꯈꯪꯒꯅꯦꯕ ꯃꯣꯏ ꯀꯅꯥꯃꯇꯅ ꯑꯩꯅ ꯌꯨꯝꯁꯤꯗ ꯆꯪꯍꯜꯂꯣꯏꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯥꯗꯣ ꯆꯥꯎꯔꯕ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯃꯗꯣꯝ ꯇꯔꯛ ꯂꯩꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯈꯣꯝꯕꯅ ꯁꯈꯤꯕꯨ ꯊꯧꯕꯒꯤ ꯃꯅꯥꯛꯇ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯏꯇꯥꯎ, ꯏꯇꯥꯎ! ꯂꯥꯏꯉꯝꯂꯥꯃꯤꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯈꯣꯝꯕꯒ ꯁꯈꯤꯒ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯏꯕꯨꯡ, ꯉꯁꯤ ꯂꯥꯛꯄ꯭ꯔꯥ? ꯍꯣꯏ, ꯊꯧꯕꯒꯤ ꯏꯃꯥꯅꯦ, ꯈꯣꯏꯔꯝꯃꯨ꯫ ꯍꯥ, ꯏꯃꯥ, ꯅꯃꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯉꯝꯂꯥꯅ ꯁꯈꯤꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯈꯤꯗꯨ ꯃꯣꯃꯣꯟ ꯅꯣꯛꯂꯝꯃꯤ꯫ ꯌꯥꯔꯦ, ꯏꯃꯧꯁꯤꯗꯤ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ, ꯏꯪꯅ ꯏꯪ ꯇꯞꯂꯤꯕ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯏꯃꯥ, ꯏꯃꯨꯡꯗ ꯆꯪꯁꯦ꯫ ꯏꯕꯨꯡꯁꯨ ꯃꯣꯏ ꯇꯥꯒ ꯋꯥꯔꯤ ꯁꯥꯈꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯉꯝꯂꯥꯅ ꯃꯅꯦꯝꯒ ꯈꯣꯝꯕꯒꯗꯨ ꯏꯃꯨꯡꯗ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯁꯈꯤꯁꯨ ꯃꯆꯥꯅꯨꯄꯥꯒꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯇꯣꯝꯆꯥꯗꯨ ꯃꯇꯣꯝꯇ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯈꯨꯅꯨ ꯈꯔꯪ ꯈꯣꯡꯕꯗꯧꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯑꯁꯤꯁꯨ ꯆꯅꯃꯛꯀꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯖꯥꯠꯂꯥ? ꯑꯁꯤꯗ ꯍꯜꯂꯛꯄꯒꯤ ꯋꯥꯈꯜꯒ ꯑꯃꯠꯇ ꯈꯟꯗꯕꯁꯤꯕꯨ? ꯑꯁꯤ ꯈꯟꯅ ꯇꯣꯝꯆꯥꯗꯣ ꯃꯇꯣꯝꯇ ꯑꯁꯨꯝ ꯂꯩꯕꯗꯣ ꯌꯥꯝꯅ ꯍꯩꯅꯗꯕ ꯄꯣꯛꯂꯝꯃꯤ꯫ ꯍꯥꯏꯅ ꯍꯥꯟꯅꯗꯤ ꯈꯠꯅꯔꯁꯨ ꯂꯥꯎꯅꯔꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯔꯤꯉꯩꯗꯗꯤ ꯊꯣꯏꯅ ꯈꯟꯖꯤꯜꯂꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯣꯝꯇ ꯂꯩꯕ ꯑꯗꯨꯗꯗꯤ ꯃꯥꯁꯨ ꯃꯆꯥ ꯃꯃꯧꯒꯤ ꯋꯥꯈꯜ ꯈꯔ ꯈꯜꯂꯛꯂꯝꯃꯤ꯫ ꯀꯥꯟꯅꯗꯦ, ꯑꯩꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯀꯝꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯑꯃꯨꯛꯇ ꯌꯦꯡꯂꯨꯕꯅ ꯆꯨꯝꯅꯤ꯫ ꯑꯁꯤ ꯈꯟꯅ ꯇꯣꯝꯆꯥꯁꯨ ꯃꯆꯥ ꯃꯃꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯊꯧꯕꯗꯤ ꯃꯄꯥꯕꯨꯡ ꯂꯥꯛꯂꯦ ꯇꯥꯕꯗ ꯂꯣꯠꯈꯤꯔꯝꯃꯤ꯫ ꯍꯥꯏ ꯏꯕꯦꯝꯃ, ꯈꯣꯝꯕ ꯍꯣꯏꯅ ꯇꯝꯕꯗ ꯅꯄꯥꯕꯨꯡ ꯂꯥꯛꯏ ꯍꯥꯏꯅꯦ꯫ ꯏꯕꯨꯡ ꯑꯗꯨꯕꯨ ꯀꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ? ꯏꯃꯥ, ꯃꯥꯗꯤ ꯏꯄꯥꯒ ꯄꯥꯝꯗ ꯆꯠꯂꯝꯒꯅꯤꯌꯦ꯫ ꯍꯥ, ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯔꯦ꯫ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯃꯤꯃꯥꯡ ꯄꯨꯃꯥꯡ ꯅꯥꯏꯗꯈꯩ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯧꯔꯤꯕꯅꯤ꯫ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯇꯣꯝꯆꯥꯗꯣ ꯂꯥꯎ ꯈꯣꯡꯗꯨꯅ ꯌꯨꯝꯗ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯁꯈꯤꯗꯣ ꯄꯔꯄꯞ ꯆꯦꯟꯊꯣꯔꯛꯑꯝꯃꯤ꯫ ꯃꯈꯣꯏ ꯄꯥꯕꯨꯡ, ꯀꯔꯤꯅꯣ ꯇꯧꯕꯤꯔꯛꯂꯤꯕꯁꯤꯕꯣ? ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒ ꯑꯩꯕꯨꯅ ꯏꯇꯣꯝꯇ ꯈꯨꯅꯨ ꯈꯔꯪꯗꯧꯅ ꯍꯨꯟꯗꯣꯛꯂꯒ ꯊꯝꯂꯝꯂꯤꯕꯅꯤꯅꯦ꯫ ꯑꯗꯨꯅꯕꯨ ꯃꯈꯣꯏ ꯄꯥꯕꯨꯡꯗ ꯅꯅꯥꯏ ꯅꯨꯄꯤꯅ ꯑꯁꯤꯗ ꯄꯨꯟꯅ ꯆꯠꯂꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯌꯥꯕꯤꯗꯕ ꯅꯠꯇ꯭ꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎꯗꯣ ꯉꯥꯏꯍꯥꯛ ꯌꯦꯠꯅꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯥꯏꯉꯝꯂꯥꯅ ꯇꯣꯝꯆꯥꯒꯤ ꯃꯈꯣꯡ ꯃꯌꯥꯗ ꯄꯥꯕꯨꯡ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯇꯣꯝꯆꯥꯗꯤ ꯄꯨꯡꯄꯦꯟꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯌꯥꯔꯦ, ꯏꯕꯨꯡꯉꯣꯗꯤ ꯀꯥꯏꯗ ꯂꯩ? ꯅꯄꯥ ꯊꯪꯅꯕ ꯑꯗꯨ ꯁꯥꯟꯊꯒꯦꯅꯦ꯫ ꯄꯥꯕ, ꯃꯥꯗꯤ ꯄꯥꯝꯗ ꯆꯠꯈꯤꯌꯦ꯫ ꯃꯈꯣꯏ ꯄꯥꯕꯨꯡꯕꯨ ꯉꯁꯤ ꯍꯟꯗꯧꯔꯤꯕ꯭ꯔꯣ? ꯍꯜꯂꯔꯣꯏ, ꯑꯩꯁꯨ ꯑꯁꯤꯗ ꯑꯁꯨꯝ ꯂꯩꯔꯗꯧꯕꯅꯤ꯫ ꯄꯥꯕ, ꯑꯗꯨꯗꯤ ꯏꯃꯨꯡꯗ ꯆꯪꯂꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯉꯝꯂꯥꯅ ꯃꯀꯨꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯇꯣꯝꯆꯥꯁꯨ ꯃꯌꯨꯝꯗ ꯍꯟꯗ ꯂꯥꯏꯉꯝꯂꯥꯒꯤꯗ ꯃꯈꯣꯏ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫